ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗ ꯑꯦꯅꯥꯕꯦꯂꯤ ꯗꯣꯜ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯌꯥꯝꯅ ꯍꯣꯔꯔ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯃꯤꯡ ꯊꯤꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯒꯗꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛꯃꯛꯁꯨ ꯄ꯭ꯔꯃꯥꯟ ꯂꯩꯔꯤꯕ ꯍꯣꯔꯔ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯦꯅꯥꯕꯦꯂꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯔꯛꯏ꯫ 1970ꯒꯤ ꯑꯗꯨꯋꯥꯏꯗ ꯅꯔꯁꯀꯤ ꯃꯍꯩ ꯇꯝꯂꯤꯕ ꯗꯣꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯥꯏꯗꯤ ꯑꯃꯈꯛ ꯄꯤꯔꯛꯈꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯗꯣꯅꯥ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯏꯗꯤ ꯃꯌꯥꯝ ꯑꯃꯒ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯗꯣꯅꯥꯅ ꯃꯍꯥꯛꯀꯤ ꯅꯔꯁ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯑꯦꯟꯖꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯗꯣꯅꯥ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯂꯥꯏꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯂꯒ ꯂꯥꯏꯗꯤ ꯑꯗꯨꯒ ꯋꯥꯔꯤꯒ ꯁꯥꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅꯒ ꯇꯨꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯗꯣꯅꯥꯅ ꯅꯣꯡꯃ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯂꯥꯏꯗꯤ ꯑꯗꯣ ꯁꯣꯐꯥꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯂꯥꯏꯗꯤ ꯑꯗꯣ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯃꯨꯡꯗ ꯊꯅꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯦꯟꯖꯤꯗ ꯇꯝꯂꯝꯈꯤ꯫ ꯑꯦꯟꯖꯤꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯁꯨ ꯂꯥꯏꯗꯤ ꯑꯁꯦ ꯊꯝꯂꯝꯕ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯦꯟꯖꯤ ꯑꯃꯗꯤ ꯗꯣꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯗꯤ ꯑꯗꯨ ꯊꯅꯝꯕ ꯃꯐꯝꯗꯒꯤ ꯂꯦꯡꯕ꯭ꯔꯥ ꯂꯦꯡꯗꯕ꯭ꯔꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟ ꯃꯐꯝ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯡꯉꯒ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯊꯅꯝꯕ ꯂꯥꯏꯗꯤ ꯑꯗꯣ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯝꯕ ꯐꯥꯎꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯛꯄ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯥꯏꯗꯤ ꯑꯗꯨꯅ ꯇꯧꯔꯛꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯗꯣꯅꯥꯅ ꯂꯥꯏꯗꯤ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯆꯤꯌꯔ ꯑꯃꯗ ꯊꯝꯂꯝꯃꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯗꯣꯅꯥꯅ ꯌꯥꯝꯅ ꯋꯥꯏ ꯆꯤꯟꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯟꯗꯨꯅ ꯗꯣꯅꯥꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯔꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯗꯣꯅꯥꯅ ꯂꯥꯏꯗꯤꯗꯨꯗ ꯌꯦꯡꯂꯨꯕꯗ ꯂꯥꯏꯗꯤꯗꯨꯒꯤ ꯃꯉꯛ ꯑꯗꯣ ꯎꯪꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯎꯔꯛꯈꯤ꯫ ꯀꯤꯃꯟꯗꯨꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯁꯣꯐꯥꯗ ꯂꯥꯏꯗꯤ ꯑꯗꯨ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝ ꯑꯉꯛꯄ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯈꯤ꯫ ꯅꯣꯡꯃ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗ ꯆꯦ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯊꯦꯡꯅꯔꯝꯈꯤ꯫ ꯆꯦꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯈꯨꯠꯏꯗ ꯑꯉꯥꯡꯕ ꯃꯨꯛꯅ "ꯍꯦꯜꯞ ꯃꯤ" ꯍꯥꯏꯅ ꯊꯥꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯗꯤ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯗꯨꯅ ꯃꯃꯥꯏꯗꯨ ꯏꯅ ꯉꯥꯡꯅ ꯇꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯅꯥꯛꯇ ꯂꯩꯕ ꯆꯔꯆ ꯑꯃꯗꯒꯤ ꯄ꯭ꯔꯤꯁ ꯑꯃ ꯀꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯌꯦꯡꯍꯟꯕꯗ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯗꯤ ꯑꯁꯤꯗ ꯊꯋꯥꯏ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯅ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯇꯃꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯈꯤ, ಥವಾಯ್ ꯑꯗꯨ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯃꯃꯤꯡꯅ ꯑꯦꯅꯥꯕꯦꯂꯤ ꯍꯤꯒꯤꯟꯁ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯑꯦꯟꯖꯤ ꯑꯃꯗꯤ ꯗꯣꯅꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯨꯅ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯉꯝꯈꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯈꯪꯍꯜꯂꯛꯈꯤ ꯃꯗꯨꯗꯤ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯒ ꯂꯩꯕꯗ ꯃꯍꯥꯛ ꯁꯦꯐ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯂꯩꯅꯤꯡꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯗꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯤ꯫ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅ ꯀꯔꯤꯕꯨ ꯑꯃꯥꯡ ꯇꯥꯛꯍꯟꯕ ꯄꯤꯒꯅꯤ ꯈꯟꯂꯗꯨꯅ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯗꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯔꯥꯟꯕ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯦꯟꯖꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯨ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯖꯤꯅ ꯑꯦꯅꯥꯕꯦꯂꯤꯒꯤ ꯂꯥꯏꯗꯤꯒꯤ ꯃꯔꯝꯗ ꯂꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯂꯨꯅꯁꯨ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯕꯨ ꯂꯥꯏꯗꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯗꯅꯕ ꯈꯪꯍꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯒꯤ ꯋꯥ ꯑꯗꯨ ꯂꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯂꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯂꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗꯕ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯝꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯈꯤ꯫ ꯃꯈꯣꯡꯂꯣꯝꯗ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯑꯦꯅꯥꯕꯦꯂꯤ ꯂꯥꯏꯗꯤꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯦꯅꯥꯕꯦꯂꯤ ꯂꯥꯏꯗꯤꯅ ꯐꯃꯨꯡꯗ ꯀꯥꯔꯛꯇꯨꯅ ꯃꯉꯛ ꯑꯗꯨ ꯀꯟꯅ ꯃꯦꯠꯂꯝꯈꯤ꯫ ꯂꯨ ꯀꯤꯕꯅ ꯂꯣꯏꯔꯝꯈꯤ꯫ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯋꯥꯔꯤ ꯄꯨꯝꯕ ꯗꯣꯅꯥ ꯑꯃꯗꯤ ꯑꯦꯟꯖꯤꯗ ꯇꯝꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯟꯅꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯃꯤꯡ ꯂꯩꯔꯕ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯂꯣꯔꯦꯟ ꯑꯃꯗꯤ ꯑꯦꯗ ꯋꯦꯔꯦꯟꯁꯇ ꯃꯇꯦꯡ ꯂꯧꯔꯝꯈꯤ꯫ ꯂꯣꯔꯦꯟꯁ ꯑꯃꯗꯤ ꯑꯦꯗꯅ ꯊꯤꯖꯤꯟꯕꯗ ꯑꯦꯅꯥꯕꯦꯂꯤꯗ ꯌꯥꯎꯔꯤꯕ ꯑꯇꯃꯥ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯑꯇꯃꯥ नत्ते ꯁꯩꯇꯥꯟ ꯑꯃꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯈꯤ ꯑꯃꯗꯤ ꯁꯩꯇꯥꯟ ꯑꯗꯨꯅ ꯑꯉꯥꯡ ꯁꯥꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯈꯤ꯫
wari asigi ahanba saruk matang asida losinjrage makha taba tabiningba singa video asigi makhada comments bibiramo. Mayam pumnamuk puthagasari channel asibu subscribe tawduna channel asibu support tawbiramo.